Positive Oibagi Chang Wangkhatlabasu lockdown Toubagi Wapham Leitri Ranjan Health and Family Welfare Minister Dr. Sapam Ranjan haikre COVID positive Oibagi Chang Wangkhatlabasu lockdown Toubagi Wapham Leitri Positive ki Chang Wangkhatlabasu recovery ki Chang su wangkhatlakle Wapham asing asi Directorate of Health and Family Welfare Service ki conference hall da pangthokpa felicitation cum interaction program da yauba lakpada Paumi sing na hangba wahangi paukhum da mahak na phongdokhibane mahak na makha taraduna COVID ke booster kapthoknaba hayengdagi free vaccine chahi 19 dagi na chahi 58 phauba chathagadoriba matam asida ahanba dose ke hidak kapthoktaba asi yamna nungaitaba phauwe vaccine kapthokpada singnaba thadokpiyo COVID laiset asi thingnabagi upai de vaccine kapthokpane atopa state ka yengnarubada Manipur asi vaccine kapthokpa yamna nemle Hayengdagi haugadoriba free vaccine gi thabak ase miyamna thorakpagi matungin vaccine kapthokpagi center sing masing lepthokani haire ngasigi felicitation kam interaction thoram asida saruk yaraduna minister na haikibada department asi yamna maruoiba department ne department asi mapung phana miyamge thamoi sengna seba taunaba staff sing na honaminase luna na miyamgi seba tause department asigi issue sing tanaduna kari tawba yabagi yangsinminase awat pa staff lairibasing lainga ki lusingba tanaduna mengkhatminasi haike COVID-19 laichat asidagi ngakthoknaba Manipur laingang na lokhalakpa thabak thoram singi manungchanna hayengdagi Manipur da leiba chahi 19 dagi yangkhai ga mapan phawgi manungda leiba miyoising numit humbudraga mangani subna lemna COVID-19 ge precautionary dose kaplagani haina ngarang union cabinet na warep lokhiba dubu Manipur gi chief minister NB na thagat paphongdorokle Manipur da hauki bapung kun marida miyoi chamnga ga hompuga nipan COVID-19 test obada miyoi humbudraga taret positive oire positivity rate sa da 13.3 yaure hauki bapung kun mari asida laichet asidagi faduna miyoi kun manga recover tawkhre laichet asigi active case chahumga kun yaukre recovery rate na chada marfudraga nipan dasmek ani ahum ne BDF sing na taliba demand sing laingang na thabak oina onthokpi yu haina ngasi Thoubal da wakat mifam sathakre ngasi BDF Guardian Association Thoubal ge president khundrakpam mema general secretary Moirangthem Binodini anina lusingduna BDF singi imung manunggi miyoi kayana Thoubal ge khangabok new bazar da BDF singna laingak ta taliba demand sing pithok pidabage mayok ta penda ba phongdoktuna wakat mifam sathakre laingak na har mapung phana phangandri ba phauba ngasi dagi lomi sing chara henba haukre lainga ki har khuyen side loktak ta thum packet mari manga thada bagumbane bormane Manipur gi lomi singna lawu singu tawbada yamna mathau tariba urea lomi singda mapung phana amade ningthina phanganana ba laingak na honadri ba phauba lomi sing ngasi dagi sara henbagi khongjang sangsin ba hauraga ne loina na laingak na lomi singda yeliba har khuyen side loktak pata thum packet mari manga thada baga chapma nei haina sedo hianglam gi president oiramba elangbam bormani miteina phongdokre ngasi Kakching district ke hianglam lai pangan badalai ba hianglam kaithel da chara henba hauraduna elangbam bormani miteina makhata na hai Manipur da hauji uria gi thokli bawa thokase laingak na uria da politics tawbadagi ne handaki chahi da kharang an kum gi nong lakhre hai base mari leina ba loisang na khangau dabra haina hangladuna lomi sing na chahi khuding ge har khawama phangnaba ahing yarek tuna lakli hai base khangdabra Laumi singi awaba koknaba kharanga na urea har sing ase sengsinduna thamba kari kaibagi haina su hanglakle petrol watch amasung tourist police Bisnupur kauba application ani launch tawkhre Manipur gi DGP dongel na ngasi district headquarter Bisnupur da petrol watch amasung tourist police Bisnupur kauba mobile app ani launch tawkhre petrol watch asina SP amasung gazetted police officer singna atopa police personnel sing aduda mathau tawbagi matam sing adu yengsin ba yahalle tourist police Bisnupur asina district asigi manungsa na leiba maibam lotpa war memorial museum sendra kaibulamjau national park amasung INA moirang da koi balakpa tourist singda security amasung police service pinaba app ne masida sunatana tourist Bisnupur helpline number 8798907141 amasung DGP Manipur na launch tawkhe thauram asida ADGP LO Asutos Sinha IGP Z2 K Jayanta DIJ R3 Angam Kamay DIJ R2 Warngam GIJ Argan Mangkhogin Haukib
SP Bisnupur N Herojit Mitay amasung atopa rank officer kaya su saruk yakhe sasan sing thadokpada athingba thamkhre Jiribam district ta stray cattle sing lambi da maning tamna sathok chasin tawbaga loinana pleasure ground sing plantation drainage worker sing da ayat apan piba micham miyam da khudong sadaba sing mayok nahanbaga loinana gari sathok chasin tawbada ayat apan piduna lambi gi accident thokpa yabagi oithokpa leibana maram oiduna sasan gi mapusingna makoi gi sansing lambi da made atopa mafam singda maning tamna thadokpada athingba thamle haina Jiribam gi district magistrate W Malem nganba Chang leina thokpa order amana haire order asibu ngakta basasan gi mapusing Cattle Trespass Act 1871 gi mari leinaba section gi makhada mathau taba thabak lokhatkani haire order aduna makha taraduna Jiribam district ki SP na public announcement system sizinaduna order asigi matangda miyamda khanganaba pautak pibaga loinana Jiribam district ki SDO na hiram asigi matangda miyamda paksana khanganaba order asigi copy sing kaithel gi mafam sing amade miyamna laina ugadaba mafam sing da thenaba su khangan khe handak fal lauthokiba HSLC 2022 exam da pass yamna tawba lainga ki school sing da reward piraga ne Chief Minister N Bidena haikre handakta fal lauthokiba high school living certificate examination 2022 da Manipur lainga ki school sing gi mahiroi pass yamna tawba division gi Wapham natabida school aduge headmaster headmistress waza sing pungning thogatuna mathang tha August 12 athoba sing gi ningsing numita reward piraga nei Wapham asing asi Chief Minister Secretariat ki cabinet conference hall da Khelo India gi midyang makhada district level Khelo India center hawdokna bagi district tara ka taruki official sing da center sing da lupa lakh manga yen thokpagi thoramda CM na yamna maru oina phongdokhiba Wapham ne Thauram asida Youth Affairs and Sports Minister Govindas Konthokjam Principal Secretary MS Chibra Director T Fulen amade district sing gi official sing su saruk yakhe Chief Minister na makha taraduna haikibada handaki metric parikya ase lainga ki oina yamna chauna mai pakpane haukiba chahi tarage mamangda lainga ki school gi mahiroi pass to bachada yangkhai manga da leikhe adubu BJP gi lainga ahanba anisuba lainga na school fagalansi mission makhada hona khiba sing aduna handak HSLC exam asida chada hompu yauna pass to bangamba se lainga asigi yamna mai pakpa chauba achievement ne lainga ki school gi oza sing amade mahiroi sing na kanna hona badage ne masigi damak lainga ki school education gi oza sing mari leinaba sing thagat paga loinana pass yamna tauba school gi authority da reward August 12 da piragani haikhe Khelo India ki midyang makhada state asida masana taraga taruk archery athletic boxing badminton cycling fencing hockey judo rowing shooting swimming table tennis weightlifting wrestling football amade traditional sports da masak khangdoktuna Manipur su Khelo India ki center lising amagi manungda yawrakpane India lainga ki Youth Affairs and Sports na discipline taraga tarukta center singda sel gi mateng oina hokiba ing 2021 ge me thada lupa crore samaga tara pirakhiba du ngasi yanthokpani haikhe Chief Minister na Manipur gi nahasing phataba lambi da sathigadabadage kananaba Khelo India gi khudong saba lawduna apaba society semlasi haibaga loinana Khuman lampakta Khelo India State Center lingnaba athuba matamda horaga ne masida masana ahum archery hockey weightlifting hawdoklagani haikhe aroi bada tabiri bapumdamakpu thagachare